Tha asigi tarada Kokomi Student Front ki mijeng makhada Manipur University ki mahiro singna Mahikol asigi first gate tagi haurak awang pang na Imphal More lambi paringda tongan ba demand sing iba play card sing amasung banner paiduna chatkiba khongchat adubu thingduna laksinnabu honarakpada security force ki maikai dagi tear gas cell sing kapa yauna nakal ani gi marakta muknarakpadagi police na mahiro yauna miyoi kuntra tare rom phajinduna thamkiba adu condition amata yaudana thadorakkadabani haiduna tha asigi taramatoida makhata na singjamai PS ki maya nakna lambi paring asida khongjang changsin khiba singa police ka muknarakpadagi kapsilakiba tear gas manamna masa soan kibani hairibi tha mapalgi angang naupuribi hauzik rims hospital da laikal naduna leiribi laisam ningol sanjita devi gi haksang gi phibam rims ki expert team ama semdana ngasi pung 13 tabu matamda yengsinkhri Kakwa naurem lekai da mayam hupna sangsilakpa irang da security forcing na irang adu namthana bohotnabada tear gas amadi mokbong kaya kapsilaki security personnel sing adugi mathong huktaba amasung yumlakta sangduna tear gas amadi mokbong kay sizinaduna irang adubu namthana bohotnaba aduda kapakkiba tear gas aduna irang adubu sungyaw yawjadaba tha mapalgi angang naupuribi laisam ningol naurem ongbi sanjita Mok bomb amadi tear gas ki maikhuna maram oiraga mahak rimsta laikan naduna lakhi laibak thibadi sanjita gi mabuk manungda naupuriba tha mapalgi angang adu leikhidre haiduna doctor singna mahak ki mapuroiba naurem dipakta hairakhi masa kainabagi maisak na wakal fadavan nangdringai mahak ki loinabi sanjita bu aishi manungda sirabra hinglibra haiba wangsini Mahaki mapuroibanadi mahaki nupi asi hinglamgani haibadi sungtha thajadrei maramdi rimski ICU da ventilator haptuna thamliba mahaki nupi oiriba phibam aduna hingi haiba sungtha thajadrei haibasini miyoiba amana karamna asigumlaba awaba asi puba thangba ngamgani asiba masabu doctor na dipakta sinaraki adubu khoishaunarba miyamna asiba masa adu kawa police station gi gate thamki penadraba mathong maram khangdraba police singi thawong aduna awabada awaba kaya piri haibasini ningsingba yabadi Facebook ki posta sanjita gi matang da thaga narki basing adu khare yengminnasi tear gas cell gi manamna masa soksin kibani haiba thamapal gi angang naupuribi nupi amar rimsta pukhat khre hairi amadi rims ki authority dagi thorakpa serol amana mahak ventilator haptuna ICU da thamli hairi naupuriba angang gi heart sound di ultrasound scan gi matung inna absent oina fangle hairakhi aduga Regional Institute of Medical Science RIMS ki medical expert team aduna sanjita gi leiribo hoji masagi oiba fibam gi matang na serwala ma thadoraki hairiba sanjita sahi kuntra mari surabi naurem lekai dagi amadi mahaki mapuroiba difak singha hairiba nufi asi RIMS ki ICU da lakliba tang tarani thoi thamapal 2024 de admit tawrakibani hairiba expert team asina mahaki hoji leiriba anaba asigi oiba fibam singi matang da mahaki patient asigi pulse rate asi minute amada samaga taramathoi oiri aduga BP na mathakta 140 aduga makhada 88 oiri aduga SpO2 gi sangna 98% oiri aduga haidiba patient asi yamna critical oiba mongda leiri haiba wafum kaya su thamlakli aduga RIMS hospital gi maikai dagi so facility kaya piduna angamba thakta honari haiba wafum kaya thamlakli